Union Home Minister Oiramba Congress Party ke sakna revolutionba P Chidambaram na Manipur ki matangda social media da phongdokhiba wapham adu maranai oiba wapham ni mahakna phongdokhiba wapham aduga Congress Party ga mari leinade haina Congress Legislature Party ki lusingba Okram Ibobi-na sengdorakli ngasi babu parada leiba Okram Ibobi ki official quarter da pangthokpa pawgi mifam amada mahakna hai ngasi ayu pung nipalom tarakpa matamda P Chidambaram na social media X ta Manipur ga mari leinena regional autonomy gi matangda thagalkhiba post adu mahak masagi oiba wakhaloni post adu hek ubaga Manipur Pradesh Congress Committee na All India Congress Committee ki President Malik Arjun Kharge da aiba serol thaduna mahaki post adu gi matangda thabak lokhat pinaba khangan khrai Madugi matungina thagal khiba post adu ayupung mapalom tarakpada kakre haina hanagi Chief Minister asina phongdokhi loinina Congress Party gi frepti Manipur kai bi yaroi haibu wafam aduda lengdana lei haina su mahangna phongdokhi baga loinina Greater Mizoram semge matangda thamlakpa wafam da matamamage Congress Party dagi Prime Minister oikiba Rajiv Gandhi na ayaba pikidabani haina su Okram Ibobi-na mahaki party sigi frep amukhana ningsingkhi Hanagi Union Home Minister Oibiramba P Chidambaram na magi X platform tweet torpa haibitare ngaktung pungkra haibitare madu thagalamse purely magi personal view ni koi party gi view natte haiduna masi wafam se koi sengdoksebani aduga amana akoi party di hanadagi so dum haijebaduni Manipuri praja singna hek yanaba ama lakri bhaudi yamna communal loiba ethnic line da tauraga tonganba state sikumba gi idea sidi koi sukya yaba ngamoi Congress Party gi di Manipur se North East ki wina regional autonomy wina pigi hakta di yes by that time akoi mayam praja singi opinion madu khana bi ai adu natana regional autonomy piba khotpa haibe sidi akoi party gi stand nate masi Chidambaram gi magi personal view ni aduna hojikti koi gi honorable president mani Arjun Kharge jina no sorry nangi personal view ita jo hojik Manipur gi laiba situation de sigum se koi party gi stand party gi view nate na kudakta lokto anre haiduna ai masigi batang sida Manipur gi praja singda confuse create taunana ba another problem create taunana ba torpado madu lobby ganu haiduna Manipur gi praja singda wapum khasi singkop sabani